Lakhipuronline putok saba Jun gi tang taramanga sagol se numit ki Khomjinba Pao tabirasi. Ahanbada maruoba Pao. Radharani Singha misigi matangda aseng balangla langjin puthokna naba Justice Demand Committee semkhre. Mizoram na Manipur gi matangda khut thingjen bitanaba Amiana MNF ta akan bawa pham thamlakre. Hauzik Manipur da thokliba irang na maram oiraga awana taraba singidamak makhatana Manipur gi mapanda gi tongan balup kaya na mateng pinari. Silchar gi gold ki molda 3D screen jauba multiplex gold cinema hall Mantri Jayanta Malabarwana Sangakre amasung Kasar Bibir Gram gi ISSLC amadi ISS exam da mai pakraba mahiroi singda manamathum piduna ikai khumnakre. Hauzik mapungoi ba pau tabirasi. Radharani Singha misigi matangda aseng balangla langjin puthokna naba Justice Demand Committee semkhre. Silchar gi Tarapur Manipuri Bosti da Radha Govind Mandopta Bonita Debina mipamapu oiraga tongan ba CSO Singh Maira Paibi Amsu Amya Meitei Chambers of Commerce Mahila Atma Raksha Sangstha Swabhiman Bahumukhi SSG gi Mihut Singh yauna miyam gi oiba mifam ama jungi tang tara humde da pangthokre. Mifam asina jungi tang nipanda Silchar gi ISBT bypass da chingnaningai oiba mong da siduna leirambi Radharani Singha gi misi asigi asengba langla langjin puthokduna mara leba singda matik chaba chairak pinenaba mari leinaba authority singda taksinaba gi damak Justice Demand Committee for Radharani Murder Case Koba Committee ama semkhre. Committee asida chairman oina Salam Ranjan na president Vice Chairman oina Bidhan Pal, Convener oina Okram Lakikanta, Co-Convener oina Laisram Satyajit Kaloinana, Member Tarana Saba Mihut Kangbu asina, Makata ba Khongjang Changsin ba haina warep nakhi. Radharani Singha gi mihat pasing adugi matik chaba chairak pibinaba Kasar gi DC ama DSP gi maphamda Radharani gi mama Binapani Singha gi maigedagi lamdamasi gi miyoi kaya galoinana wakachero lamangarang pisinkre. Panbajai jungi tang nipanda Silchar Tarapur GP area gi Radharani Singha gi hakchang Silchar Ramnagar bypass tagi police na lakwat ki bani mihat asig mari leina bani haiba miyoi ama police na pharabasu asengba mihat pa puthok pangamdri haiba wapam phongdoklatuna Radharani gi apokpi Binapani Singhana masani pibu mihat thina hatpi ki basing puthoktuna matik chaba chairak pibina badabi tokhi. আমি রাধারানী সিংহের মা আমার নাম বিনাপানি সিংহ গত 8 তারিখ রাতে তাকে প্রথম তো ভাবছিলাম আমরা অ্যাক্সিডেন্ট অবস্থায় পাওয়া গেছে পুলিশেও এই খবর দিয়েছে কিন্তু পরে জানা গেছে যে মানুষও ধরা পড়ছে একজন সদর থানায় মানে হত্যা করা হয়েছে ওইটার বিচারের লাগিয়া ন্যায্য বিচারের লাগিয়া আমরা আজকে এসপির কাছে এবং ডিসি মহাশয়ের কাছে আমরা আসছি আজকে একটা আবেদন নিয়ে যে এটার উচিত বিচারও যাতে আমার মেয়ে যতটুকু কষ্ট করিয়া মারা গেছে ঠিক সেইভাবে তারেও মারাও বলিয়া আমি ওইটাই চাই। ব্যাপারে রাধারানী সিং আমরা পাড়ার মেয়ে তার জন্মকর্ম কেন এইভাবে নিশ্চয়ভাবে যে একটা ঘটনা ঘটাইছে যে বা যাহারা ঘটাইছে আজকে আমরা এসপি অফিসে গেছি এসপি স্যারের না পাইয়া ক্রাইম ব্রাঞ্চের এডিশনাল এসপির কাছে দিয়ে আইছি এবং আজকে ডিসি স্যারের জন্য আমরা মেমোরেন্ডাম দিছি আমরা খুঁটের পাড়ার থেকে হইয়া যে তার যে ক্রাইম করছে ঘটনাটা ঘটাইছে যারা যারা আসিল তদনুসারে তারা উপযুক্ত শাস্তিটা দৃষ্টান্তমূলক শাস্তিটা আমরা লাগে যেটা ভবিষ্যতে ওই ধরনের কোনো ধরনের ঘটনা তারা না ঘটায় বা না ঘটে মনে রাখে। MNF na numit humni gi manungda separate administration gi matangda Manipur gi Chin Kuki Joda mateng pangsilibasi handokadabani haina Amiana MNF gi maphamda akan bawapam thamkhre. MNF Mizoram na numit humni gi manungda separate administration gi matangda Manipur gi Chin Kuki Joda mateng pangsilibasi handokadabani haina All Assam Manipuri Youth Association Amiana Manipuri Sahitya Parishad Bhavan Silchar da pangthokiba paugi mipam amada Amya gi Chief Advisor Khetrimem Kundal Singhana haikre makhata na haikibada Chin Kuki gi praja singda insinduna Kuki Meitei khananaba sinbiganu Kuki Meitei anigi lan tawnabana nakal anida asiana kayamarum yaugani haiba wapam kaya su phangdokhi paugi mipam aduda Amya gi Chief Advisor Khetrimem Kundal Singha Working President Roman Luang
Working General Secretary Nongpok Nganba Madi Atay Atopa Amiyagi member sing Sarugjakhi. Yang tengah aja ke, terusin terus. Hauji cuma nan, emenat na hai kiba, Chin kuki jo kamu ki, Manipur separate administration, tahu demand dah, makoi support tahu ya, betul. Hum jam tu na handu, madu makoi ngamui dapat, semua ngamui dapat pasal ni. Madu karena ni political agenda, sabtu rona ba, makoi ki ba, manung ki ba, karena magar pangana ba best interest lagi kena ni, madu handu hai ni, madu handok cakap di, hauji, baca kuki kilan lepoi. Nungairaba Pao Khu Tang Chikpa Narp ki Anaba Khwang Yanglin ki Anaba Brain amadi BP stroke oiruba singi Anaba Kayabo Digital Clinical Magnetology Scanning Therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakjang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng jari chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aigi Binodini kawe, aigi makong se narakpadagi chatpada problem oidana makong se pome pomaga makhugi tang sida hana hawe anaba se hanbe yorakpase adi ai atopa hidak khara charabde amuk henjalakpadagi aina sir gi number se phangnabadagi sir da phone tawraga hangaga asigi anaba sini sir haibadagi sir manakta chalaga sir jengbadagi mari mangani se jengbada aigi masase kyam jamna phai haibadoi khangni aigi ming S Manikumar Singha Rongpurdagi ni aigi khuru anigi chik sabagi problem si matam kuina dagi leragle doctor jenganba kaya jabak punmang jenghale hitak langthak kaya chajare adu mupungpa phabang amkhide energy healing center Dr. Santi Kumar ki chamber da laksaduna ma katana jaraba matungda ngasi numitarani rom pharakle ina magi makhada dilayeng jaba hujik phawgi manungda aigi khuru chiklamba problem leramba mayam adu aidi phabaga manare mikhani gi matungda di aigi khuru problem si mapung phana pharagani Manipur da thokliba irang na maram oiraga awana taraba singidamak makhatana Manipur gi mapandagi tongan ba loop kayana mateng pinare All Assam Manipuri Students Union AMSU Central Committee ki President Ngasepam Sanahal Singha amadi General Secretary Asangbam Soponna ngarang Jungi tang 13 da Manipur da thokliba irang na maram oiraga awana mayok na duna relief camp sing da leiriba mahiroi singa unakre AMSU na ibudau thangjing guest house Moirang da leiriba mahiroi punna yangkhai humdoi amadi Bisenpur gi manung chenna leiba relief camp All DC complex Lakoi pat asida mahiroi humfu marida angang singna larik tambada changdaba yadraba polam kaya AMSU gi maikidagi mateng panglam khre hairi matam chupada AMSU na mahiroi singi damak lepli amadi mayamna su AMSU bo mateng pangbata saruk yabiu haina phongdorakli Manipur da thokliba kanglup ki irang na maram oiraga awana taraba singda tengbangi damak athoba ningsinglup amasung meitei pukailup Lakhipur gi mihut marina semba relief team amana jungi tang 13 ngarang dagi Manipur gi mapam da chatuna sel gi tengbang piba hokre lup ani asigi mahut sina saruk yari basingdi meitei pukailup ki president Yumnam Nadia Chan meitei pukailup ki secretary Maibam Manidhon loinana meitei pukailup ki advisor Arambam Nandababu amadi athoba ningsinglup ki advisor Dr. K.N. Chan Yauri. Relief Team Masina Manipur ki Regional Indigenous Forum for Peaceful Coexistence Loop ki Miyoi Singa Loinaduna Sugno Tanjing amasung Moirang da chatuna Kemta leiriba Miyoi Sing amasung Bunker da leiduna Khungang Sing aktiba Village Volunteer Force BVF Singa unaduna hojik makhoina thengnariba awaba kaya ki matang da wari sanakhi amasung Lakhipur dagi chatkiba Loop anigi Relief Team asina Selgi mateng pangki amasung ngasisu atopa mafam kaya da chatuna tengbang piruna ba sem sare hairi Damakta masira khoigi laksari ba khoigi loop ani gi maigai amasung Assam leibaki Assam lamdamgi
ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯗꯨꯃ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤ ꯃꯔꯝꯗꯤ ꯄꯤꯔꯛꯄꯁꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯦ ꯇꯁꯦꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯊꯧ ꯇꯥꯔꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯍꯛꯊꯦꯡꯅꯅ ꯁꯤꯟꯅꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯄꯥꯡꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯍꯟꯖꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯇꯥꯡꯖꯦꯡ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯄꯨꯖꯔꯛꯄ ꯁꯦꯟꯐꯝꯁꯦ ꯍꯧꯖꯤꯛ ꯁꯤꯟꯅꯖꯒꯦ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ Apunba Maira Paibilup Golaghat District Committee All Assam Manipuri Students Union Golaghat District Committee Manipuri Sahitya Parishad Assam Golaghat District Committee gi Apunba Thomi Singna Golaghat ki tongan ba khungang Nauzan Boro Pathor Suru Pathor Uriam Ghat Lakhinagar na chingba mafam sing koina chatuna khaigat kiba senpham sing adu Manipur gi Kangrup ki irangda awa bataraba hauzik relief camp ta leiriba miyoi singda kharadang oirapasu tengbang janaba UCM Manipur gi Vice President amadi Kokomi gi member YK Dhiren gi mafamda sel oina lupa निफु खुसिनारुबगी दमक लखीनगर कोलाघाट असम तगी जेंद्रेमम ओंगबी मधुमला देवी इम्फाल की दमक खोंगसान क्रे हाइना मणिपुरी साहित्य परिषद असम कोलाघाट डिस्ट्रिक्ट कमिटी की सेक्रेटरी KH सनातोंब सिंह की पाव अमदा हाइरी Barak Tampak ki cinema buthawai yawba singi nungai pa paw amada ngarang jumsa kaisha namita Silchar Nazir Potida laiba Gold Digi Shopping Mall gi ahum suba floor da 3D screen yawraba multiplex Gold Cinema Hall haunabi matungina Kasar jila gi Guardian Mantri su oiriba Rajya ki Tourism Minister Jayanta Malla Barua nang sangakre sangaba gi thoramda Mantri Porimol Suklabaida MP Dr. Rajdeep Rai Lakhipur की MLA कौशिक राय सिलचर की MLA दीपायन चक्रवर्ती कासार की DC रोहन कुमार झा SP नुमल महता गोल्ड सिनेमा हॉल की डायरेक्टर हासमोजी अमसुंग रतनलाल जी लोइनाना अवांग नोंगपोक की इंचार्ज राजीव बोरा सरुजाखी ONGC की CSR प्रोजेक्ट जोरहाट असम की मखादा Sapormana High School Lakhipur Kasarda Desk Bench Jura Kuntra Amasung ONGC Amadi Youth for Integration Trust Agartala ga kusem naraga school asigi damak nupi machagi toilet ani khaksu June gi tang 12 lebak poponumita kusinaram khre masigi damakta Sapormana High School gi ojamako Sawaijam Baladev Amadi SMDC gi President Ingudam Torun Kumar na ONGC Amasung Youth for Integration Agartala bu thakat pa phongdorakle Bibir Gram gi Radha Madhov Mandopta Kasar Bibir Gram gi SSLC amasung SS exam da handak mai pakraba mahiroi singda manamatum piduna ikai kumnakre K Binod Bihari Sarmanami Mapu amasung H Gopimohon Singha retired police H Rajendra Singha M Babu Singha S Kulachandra Singha na mithunglen oina sarukjakhi SSLC exam pass taukiba mahiroi sing Ismita Wailaki Deepak Sharma RK Rahul M Supreme RK Nikita Sana H Ichan Thobi Katrina Misra Priya Singha Abhishek Misra amasung S Rosnini aduga SS exam da handak mai pakraba RK Chinglen Sana S Anupama amadi Ranadip Singha da manamatum piduna ikai kumnaki thoromgi aroibada pangthokiba layekpagi hendanabada class 5 to 10 gi group da ahanba mana S Aditya Singh anisuba mana da S Sumita Singh amadi Lakshmini Singhana ahom suba mana lauki aduga class 1 to 4 gi group da K Krishna Murari Misra na ahanba mana L Biras Singhana anisuba aduga S Rohit Singhana ahum suba mana phangki thauramasibu mapung phan bada RK Chinglen Sana A Monojit amasung Oja K Karuna Murti Misrana achouba thaudang lauki Nungairaba Paujel Unsaga mari lenaba anaba makhal kamarom layengba hujare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makal kaya layeng bahure Kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthil gi pung ani dagi nungthil gi pung 8 phawba aduga yumsa kaisa numitana ayuki pung 6 dagi ayuki pung 10 phawba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida paw phobi na bahairi aroibada maroiba paw amukhanna
Radharani Singha misigi matangda asengba langla langjin puthoknanaba Justice Demand Committee semkhre. Mizoram na Manipur gi matangda khut thingjen bitanaba Amiana MNF ta akanba wafam thamlakre. Hauzik Manipur da thokliba irang na maram oiraga awana taraba singidamak makhatana Manipur gi mapandagi tongan balup kaya na mateng pinare. Silchar gi Goldiki Molda 3D screen jauba multiplex Gold Cinema Hall Mantri Jayantama Labarwana Sangakre amasung Kasar Bibir Gram gi ISSLC amadi ISS exam da mai pakraba mahiroi singda manamatum pituna ikai khumnakre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.